Kuki nahasingi military training tawfam ama Thugaikhre Churachandpur District Police amasung Central Security Force ki apunba team amana district asigi Gelmol Khulda hanglamba Kuki nahasingi military training tawfam ama search operation chatharaba matungda Thugaikhre official oiba paw amagi matungina district police amasung Central Security Force singna lepalektana chatharakpa operation sing amadi insurgent singa mari lainaba thabak tharam sing thingnanaba search operation singda masing yamlaba khusu khulai amadi narcotic drugs sing fagat pangamkhre security force singna chathakiba search operation aduda SMD carbine gun ama pistol sing magazine sing hand grenade logging tuber sing ammunition rifles blacker round hand grenade launching tube sing ammunition rifles black round cartridge handset shell oina lupali sing hompu mapan fagat pangamkhre haidi Twning2Bta district ki more border town the security force singna irang manungda Thugaikhre yum kai singdagi GCI sit mana sing hura lamba nupi ani Khaiminlen lupo sai kuntra taruk Mumpi village amasung Moibu gangte sai nimpu more ward number 9 farba matungda police station da legal gi oiba thabak lakhanaba khusinakre haidi Yelhau Purup Singna Punan Sangsi Laklabadi Amukta Oikidriba Mawongda Thokaningba Thokdok Thoklakpa Yai Manipurda Kuki Singna Twning2Bta Twriba Ngangning Mangangba Yabagi Ayaba India Lengangna Pitokhraba Natraga Makoina India Constitution bu Singnaba Ngambagi Thak Yauna Lehenkraba Haibagi Wahang Sing Hangningai Oirakli Maramdi Chahi Ani Faraklaba Pawba Makoina Mitai Yelahumi Singda Yumfam Yaudaba Semjin Sajinba Oidaba Minamba Wa Kayamuk Ngangnaga Lau Kongbagi Mathakda Kanglon Lana Lob Makuta Pairaga Twning2Bta Tawhanbagi Ayaba India Lengangna Pithokpa Manbagi Thawong asi Tatsarakpadagi Wafam Sing asi India Lengakda Mitai Yelahumi Singna Hangba Yabagi Tangkak Yaurakpani Haibada Haimanba Thokloi Kali Ngasi Manipurda Thak Kulumdoi Helaba Irang asida Mitai Singna India ki Constitution bu ikai khumnaduna logi wangmada thabak amata tawdana laglabasu Kuki Singnadi madugi onna tainabada ngakta tawduna leiri haibasi state asigi Kuki Purup nataba Kanglu khudingmangna ikhangda khangnari wafam sing asi mitai singna hainarakpagi maramdi Kuki singna sendin sajinba puwari sing kayamu iraga ningsingba thoktraba matamdagi leiraklaba Manipurgi yellow fruit sing maruoina yeksalai leiba lamdam asigi singmi tami singi puwari sing khudam oina thangding singi waribu aranba yumfam yaudaba maming thonduna Thangting haina onthoklaga ibagi mathakta makoina Manipurbu makoigi lamni haiba ngamsilapagi mawongda lakpa asina maram oiraga India lengakna makoigi aranba yumfam yaudaba thawong sing asi tawbada ayaba pirabra haibagi wahang lakli maramdi Kuki na khoina oidaba minamba nganglaga Manipurdagi na khoi oiba tonganba lengak lehanaba honariba asi khudaktagi lepu hairaga aranba tawba yade haibasi mangdongnana khanganduna chairak piramlabadi chahi ani fadana Manipurda Mahausagi Fibamda Hanjilhanba Ngamlama Yabani Khali Nakalama Romda Tenglabazu Tengna India Lengana Kuki Singi Aranba Thawong Sing Ngalingaida Khangaudrabasu Ngasidi Makoigi Aranba Sing Pumna Sing Manipurgi Yellow Purup Singna Masa Khaina Khudam Konna na Aiba Oina India Lengakta Piraba Matam Asidadi Lamhen tu Henba Minamangang Migi mapa mapuna thamlamba laifam sing amadi Manipurgi ningkha tamba ngaklamba yellow purup singda ngarang nahanda lakpa saidang laba sing na koina kanglon lana thabak amata tawba yaroi haibagi section wa thamlaga yade haiba khanganaba ngasigi India lengana Kuki lamhen tu henba sing athuba matamda lakchin hanbaduni ngasigi state asigi singmi tami yellow purup singi apambani Kangna thabak oina onthok haningi madu natrabadi lamdamasigi mita yellow fruit singda natana singmi yellow fruit singda su aranba thawong chathabada kaw thabagum India lengangna thaduna thamlabadi amukta oikidriba mawongda Manipurgi yek salai leiba yelhomi singi apunba khongdang yelhomi singmi tami singna India lengakta changsilakpa yabagi oithokpa leiba maramna Yumdang bana kainaba lawmapu yongna tanbagi thawong sing chathaba yade haiba India lengakta khanganba chungani INA gi lanmi singda selamba laibak ningbagi wakhalon aduna haujiki mirolda thongna lingjel hapli Governor Bhala Manipurgi Governor Ajay Kumar Bhala na ningthokaba numita miyoicha kayaga loinana INA marfu mathoirak suba anniversary ga mari lainana INA Martyrs Memorial Complex Moirangda leiba Indian National Army INA gi Supreme Commander Netaji Subhash Chandra Bose ki mitamda leikatuna ikai khumnab utkibaga loinana Governor na INA Museum su sangaki
ꯃ꯭ꯌꯨꯖꯤꯌꯝꯁꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯣꯏꯔꯥꯡꯒꯤ INA Martyrs Memorial Complex ꯑꯁꯤꯗ Second World War ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯦꯔꯤꯌꯥ ꯄꯣꯠꯂꯝꯁꯤꯡ ꯅꯤꯡꯊꯤꯅ INA ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯏꯍꯧꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯆꯥꯎꯅ ꯎꯠꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯍꯥꯂꯥꯅ ꯏꯪ 1994ꯒꯤ ꯑꯦꯄ꯭ꯔꯤꯜ 13ꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ INAꯒꯤ ꯀꯣꯂꯣꯅꯦꯜ ꯁꯧꯀꯠ ꯃꯥꯂꯤꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯏꯔꯥꯡꯒꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯄꯥꯏꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯇꯝ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯔꯝꯂꯕꯁꯨ INAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯂꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯕ ꯇꯥꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯁꯛꯂꯤꯕ ꯑꯃꯗꯤ ꯆꯠꯊꯔꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒ ꯀꯨꯀꯤꯁꯤꯡꯒꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯔꯛꯄ ꯌꯥꯏ꯫ ꯊꯣꯔꯛꯀꯗꯧꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯑꯐꯕꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ PR ꯃꯃꯥꯡꯗ ꯂꯩꯉꯥꯛꯂꯝꯕꯁꯤꯡꯗ ꯇꯥꯏꯅꯕ ꯇꯥꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯦꯝꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯊꯣꯔꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯅꯤ ꯊꯣꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯅꯠꯇꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯁꯨ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ PR ꯂꯥꯛꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ PR ꯑꯁꯤ ꯊꯝꯗꯕꯁꯨ ꯌꯥꯕꯅꯤ ꯃꯔꯝꯗꯤ ꯁꯦꯟꯇꯔꯗ BJP ꯂꯩꯉꯥꯛꯅꯤ, ꯃꯅꯤꯄꯨꯔꯗꯁꯨ BJP ꯂꯩꯉꯥꯛꯅꯤ, ꯑꯗꯨꯅꯕꯨ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯛꯅ ꯂꯥꯎꯔꯝꯕ MLAꯁꯤꯡ ꯎꯆꯤ ꯃꯈꯨꯟꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯂꯩꯈꯤꯕ PRꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ PR ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯊꯝꯕ PRꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ PRꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ꯫ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗꯅ PR ꯂꯩꯔꯒ ꯆꯤꯡꯗ PR ꯂꯩꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯤ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯋꯥꯍꯪ ꯂꯤꯁꯤꯡ ꯂꯥꯛꯂꯕꯁꯨ ꯇꯥꯕꯤꯒꯗꯧꯕꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯨꯛ ꯁꯥꯡꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ PR ꯂꯩꯔꯕꯁꯨ ꯏꯀꯥꯟ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ PR ꯃꯅꯨꯡꯗ ꯃꯥꯡꯈꯤꯕ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯄꯨ ꯄꯦꯟꯅꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃꯁꯨ BJPꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯕꯁꯨ MLAꯁꯤꯡꯗꯤ ꯂꯩꯔꯤ꯫ MLAꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯁꯦꯟꯇꯔꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯂꯥꯟꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯊꯨꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ꯫ ꯊꯨꯒaikhre ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯝꯗ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝ ꯑꯃꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇ꯭ꯌꯕ꯭ꯔꯇꯅ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ, ꯅꯔꯁꯤꯡꯍ ꯑꯃꯗꯤ ꯍꯤꯔꯥꯆꯟꯗ꯭ꯔꯕꯨ ꯅꯤꯡꯁꯤꯡꯕꯒꯨꯝ ꯃꯅꯤꯄꯨꯔꯗ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝ ꯈꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯁ꯭ꯄꯤꯀꯔꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯁ꯭ꯇꯦꯆꯨ ꯏꯟꯁꯇꯣꯂꯦꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞꯅ ꯄꯨꯟꯅ ꯈꯨꯠꯁꯝꯃꯤꯟꯅꯗꯨꯅ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯗ ꯂꯩꯕ ꯁꯥꯎꯊ ꯕꯔꯥꯛ ꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤ ꯉꯁꯤꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯅꯧꯅ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯌꯕ꯭ꯔꯇꯅ ꯁꯪꯒꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯌꯕ꯭ꯔꯇꯅ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯁꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯂꯦꯝꯗ ꯃꯤꯇꯩꯁꯤꯡ ꯂꯩꯔꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄ ꯉꯝꯕꯅꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ミꯔꯣꯜꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯄ꯭ꯔꯤ-ꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯦ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯅꯥꯇꯨꯝ ꯆꯤꯡ ꯁꯅꯥꯁꯥꯕꯤꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜ ꯍꯧꯔꯨ ꯄ꯭ꯔꯤ-ꯄꯥꯛ ꯄ꯭ꯔꯣꯒꯤ ꯀꯦꯗꯔ ꯑꯅꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯄ꯭ꯔꯤ-ꯄꯥꯛ ꯄ꯭ꯔꯣꯒꯤ ꯀꯦꯗꯔ ꯑꯃ ꯃꯌꯨꯝꯗꯒꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯏꯔꯦꯡꯕꯝ ꯔꯣꯕꯤꯟꯁꯟ ꯆꯍꯤ 25 ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ
पुलिसना point 303 गी कापथोखरबा टोकिंग 136 7.62 गी SLR गी कापथोखरबा टोकनिंग 82 इंसास की कापथोखरबा टोकनिंग 55 AK राइफल्स की कापथोखरबा टोकनिंग 32 फागतपंगम की हाइडी नाकल अमरोमदा ngarang जिरीबाम डिस्ट्रिक्ट की जिरीबाम पुलिस स्टेशन की मनुंग चना विद्यानगरदगी प्रिपाकप्रोगी केडर अमसु पुलिसना फागतपंगमख्रे हाइडी फारबा मिये अदु असम की कसार डिस्ट्रिक्ट की साइखोम लेकाई सोनाई बाजारदगी साइखोम संजीत सिंह हासै 39 कौई हाइडी अमरोमदा हौखिबा पुंग 95 गी मनुंगदा सेक्यूरिटी फोर्सिंगना लेतना चथरकिबा सर्च ऑपरेशन अमदी एरिया डोमिनेशन की सरुक अमा ओइना इम्फाल ईस्ट डिस्ट्रिक्टना कोनबा मफमदगी लोतुना थनंबा पोखाइबगी मसाक यावबा पोलम कया फगतख्रे लोइनना चुरचानपुर डिस्ट्रिक्टदा आइन काइना सागलमा विलेज वॉलंटियर नि हाइरिबा सिंगना ट्रेनिंग तौफम अमा सेक्यूरिटी फोर्स ना थुगाइख्रे हाइडी